Lakhipuronline puthokchaba July gi tang 3 leibak pokpa numit ki Khomjinba Pao tabirasi. Ahanbada maroipa Pao Handak ki result higher secondary mahiroi singna TET porikha phamba yaroi heba waphambo Kasar jila SFI na kanna yaning da phongdorakre. Amsu Lakhipur District Committee na Lakhipur gi MLA Kausik Rai ga unaduna tongan bahiram kaya yauraba wakachirolama pisinkre. Class 1 dagina class 10 phawbagi OBC amasung SC mahiroi singdagi akaknaba potlam kharagi damak darukhas kauri. Jiribam gi mafam da makhata na vaccine kapagi thabak chathari. Manipur Laingakna achumba ROP gi order July gi 12 phawbagi manungda thadok piraktrabadi high school amasung higher secondary gi porikha boycott tawraba yai. Tokyo Olympic ta boxer MC Mary Kom amasung hockey gi Manpreet Singh makhoi anina flag bearer oiragani amasung Assam da ngarang nauna miyoi lising ani ga chatrukani fu COVID ki anuba case thengnakre laichet asina positive oibagi chang chada 2.2 oiri. Hauzik mapungoiba Pao tabirasi. Handak ki result higher secondary gi mahiroi singna TET porikha phamba yaroi heba waphambo Kasar jila SFI na yamna kanna yaningdaba phongdorakre. Handakta Rajya sigi metric amasung higher secondary mahiroi singna mark sheet phangani adubu thabak thaba yaroi haiba wafam adugi matangda Kasar jila gi mahiroi lup SFI gi maigedagi yaningdaba phongdokhibaga loinana handak higher secondary pass tawrakadaba mahiroi singi certificate na TET porikha thaba yaroi haiba wafam adu kudakta handokadabani amasung Mahiroi lup asigi mihut kangbo amana ngarang silchar gi khudira murti gi mamangda wakat mifam pangthokre. Mihut kangbo asina laingaki asiguma ware basi lauthoktrabadi khongjang changsingani haiba wafam jila committee gi secretary Saharul Hok Majumdar na phongdokhi. উচ্চ মাধ্যমিকের সার্টিফিকেটের যে টেটের ক্ষেত্রে মর্যাদা দেওয়া হবে না তার বিরোধিতা করে আমরা সমস্ত রাজ্য জুড়ে আন্দোলন চালিয়ে যাচ্ছি। আমরা দাবি রাখছি অবিলম্বে সেই সিদ্ধান্ত বাতিল করা হোক, নইলে আমাদের আন্দোলন আমরা চালিয়ে যাব এবং এই সিদ্ধান্তটারে আমরা সমস্ত তুগলকি সিদ্ধান্ত বলে মনে করছি। Amsu Lakhipur District Committee gi team amana Lakhipur gi MLA Kausik Rai gi sangaida unaduna wakat cherol ama pisinkre. Pung amarom hena MLA amadi Amsu Lakhipur District Committee gi thomi singawari sanakiba duda Assam da khundariba Manipuri singna thengnariba awaba masung Lakhipur constituency da thengnariba issue kaya gi matangda khananina ki. Memorandum gi Charter of Demand Singh gi manungda Manipuri language issue dagi hauraga Singirbon gi Turel Leirai Ningkhaiba gi project makhata na chathariba gi construction gi thabak sing yengsinba Tolen khun gi Leirai Ningkhaiba athuba matamda bideng changbinaba amasung Sribarda sagadoriba Sahid Nandachan Bridge athuba matamda thabak tawnthokpa Lakhipur da nupi ngaktagi oiba nupi kaithel ama sabiba Lakhipur da Manipuri Cultural Center ama sabinaba loinana Lakhipur Primary Health Center da phamung masing hengatnaba wakacharol asida pankhi lakadoriba tha asigi assembly session da Manipuri singi issue mayam asiga loinana maruaina language issue asi assembly da sungsoi soidana pukhatkani hainasu MLA na thajaba pirakhi hairi. Lakhipur Subdivision Welfare Loisangi Pao amagi matungina Krista Kumja lisingani ga 18 lisingani ga 10 lisingani ga 18 chahi gi oina lamdam asigi class 1 dagina class 8 phawbagi schedule class amasung OBC mahiroi singi damak exercise book uniform kit aduga class 9 amasung class 10 da tamliba mahiroi singi damak tablet PC textbook uniform kit sing launanabagi damak darkhas kauri asitanatana OBC mahiroi singi damak drinking water filter power tiller street vendor kit thresher machine amasung mahiroi mangagi apunba group na floor mill na chingba pinanabagi darkhas kauri lakliba July gi tang 9 gi manungda Lakhipur subdivision gi manung chanbada Chiripulda lairiba subdivisional welfare officer gi loisangda mensilaba cherol sing pisinaba hairi. Manipuri Language Development Society Maladesh Assam gi thoburen ingudam binod na luchingba mihut kangbo amana Lakhipur gi MLA Sri Kausik Rai ga ngarang unaduna MLA gi kuthangda Assam gi Mukhyamantri Dr. Himanta Biswa Sharma gi maphamda wakat cherol ama pisinkre. Wakat cherol asida Manipuri loan bo Assam lenga ki associate official loan ama ohenbiu
Assam Public Service Commission ki thabak lobagi changyeng khudingda Manipuri lon na paukhum piba yabagi kudong chaba pibinaba loinana lon asigi matangda chakhot thorang paikhet pinabasu haijakre. Manipur leingakna achumba ROP gi order July ki tang 12 phawbagi manungda thadok pirakterbadi high school amade higher secondary gi exam sing asida oja singna yaudaba yabagi akanba khongjang ama changsilakani haina Manipur leingaki Department of Education S ki makhada leiriba primary dagi higher secondary oja singi apunba apex body oiriba Joint Teachers Association JTF ki convener M Jadumanina CC Higher Secondary School da pangthokhiba paugi mifam amadang arang phongdorakre. Madudi inkumja lisingani 2019 gi ROP pina bointa Manipur Sakarna aranba ti orderama July 13 2019 thopi gi masibo jasini yaninda duna 2019 gi July gi 13 da akan bokhongjama hauki sina maramoduna kai khumnajaraba honorable CM EM Commissioner Director Nasimada July Punga Mathuidaki Marine Naba Memorandum Significant Jafre. Nasi Pawada was asking na Achumba ROP PBU Haduna Tanul Lapse. Sinamaramudna 2020 19 December da Kabinena Ayaba PB-duna Jasingi ROP Sweden Pirigani Haiba Pari Blobi Cre Aduna Nasi Pawada was asking na one Kangiba Asi Ubire Haraga Kai Kunadaraba Marilena Department Gi Authority na Lalibatang Train Toy Tatre 2021 Bauki Manunda Asumbo Jajingi ROP PB Draboiti High SSLC examination Amasung Higher Secondary Functionally examination Parikha se Jajina Yao the Bekanba Hongjam Dorakan Haduna Jajina Tamjari. Paugi mifamadu da saruk yakibi Joint Teachers Forum gi Executive Member A Indubala Debina asumna phongdokhi. S ki makhada leiba primary to higher secondary oja khatambu akogi tongana thambiraga ROP PB daba 7 pe PB daba se mase akogi Manipur Sarkar na oja singsibu mirai bra haidana akoida pukning nungsiba phawi loinana July gi tang taraga nithoi se sifaugi manungda sarkarna order kopi da bataragadi akoina metric ki amadi 12 ki exam result out oibagi akoi kanna hona jariba sigumbagi khongjang gi masiba obada akoina lepagi khongjang lora pa yai haidana oja singina warep nongna jare Lakliba July ki tang 12 dagi August ki tang 9 phawa pangthokadaba Tokyo Olympic Games ki hawdokpagi thoromda Bharat ki team gi oina taruglak World Champion oikrabi boxer MC Mary Kom amasung hockey gi captain Manpreet Singh makhoi anina flag bearer oiragani aduga August ki tang 9 loisinbagi thoromda wrestler Bajrang Punia na Bharat ki team gi flag bearer oiragani. COVID mass vaccination gi makha chatharakpa oina Jiribam gi DC amadi CMO gi midyang makhada Jiribam gi COVID task force ka kusamnaraga ajukana sinduna ngarangsu tika thabagi thorom pangthokre thorom asigi matangda ajuka gi president M Maipaksana mangangna sumna hai Jiribam district ki DC na initiative lawraga CMO Jiribam amasung aikoigi COVID-19 task force committee kusamnaraga all Jiribam United Club Association na leptana tatharaiba sigumba COVID free district ama oinanabagi khongthang asi hangdilakpa matamda akoi vaccination kap nanaba mathak mathak jangsalakpa ngasi asi aikoigi municipality area gi ward number 6 and 7 gi RTS na tumbi vidyalaya gi policy da chathari aduga mafam sorting bi Hilajepi da su Gulatol amadi sorting bi kuno da chathari haiba vaccination program asida COVID-19 vaccination program asida miyamna saru yabiduna COVID free district ko henbada madeng pangbi hoiduna ajukana appeal tawjari. Headquarters 21 Sector Assam Rifles amadi Inspector General Assam Rifles East ki midyang makhada Territorial Army na Jiribam District ki manung chanbada Lakhipur da leiba Institute for Children with Disabilities da tangai fatana changba potlam sing piramle masigi damak Institute for Children with Disabilities ICD gi maigei dagi Territorial Army da thakachaba phongdorokre
Silchar Medical College layang sangdagi ngarang numidang wairam thokiba COVID ki update matungina layang sang asida COVID laichar asina maram oiraga mioi mari laikidre. Laichar asina layang duna leiba active case ki masingna chamaga taramangani masigi manungda yangkai nipana ICU da tarahumdoina ventilator da aduga mioi humbutara na oxygen support da leiri haina layang sang asigi wangang loi Dr. Bhaskar Gupta na phongdoki 20 ঘন্টায় শিলচর মেডিকেল কলেজে 14 জন পেশেন্ট করোনা সংক্রান্ত উপসর্গ নিয়ে ভর্তি হয়েছেন এবং 19 জন পেশেন্ট ডিসচার্জ হয়ে গেছেন। র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 10টি স্যাম্পল পজিটিভ এসেছে এবং RT-PCR 3টি স্যাম্পল পজিটিভ এসেছে। করোনা সংক্রান্ত উপসর্গ নিয়ে গত 24 ঘন্টায় শিলচর মেডিকেল কলেজে 4 জন পেশেন্টের মৃত্যু হয়েছে। COVID-19 gi bulletin gi matungina Assam da ngarang mioi lising ani ga chatruk nifu gi masada COVID-19 positive oi bathangnaki masigi manungda Kasar jila dagi nipuni thoi Hailakandi jila dagi mari aduga Karimganj jila dagi mioi nipuma thoi gi masada positive oi bathangnaki positive oi bagi chang chada 2.2 oiri phagalak bagi changna chada 39.5 ni jila asigi mioi lising ani changma kunma thoi phaduna hospital thadokre layeng chathaduna leiriba active case ki masingna lising koni thoi chani gani fu humdoini Assam dangarang nauna mioi kunthama thoi laichar asina leiki dabaga loinana leiki dabagi apunba masing lising mari chatru kamar fu humdoi sukre Manipur da mioi chamri ga kuntrani thogi masada ngarang COVID-19 positive oi bathengna kre laichar asidagi mioi chatru kasubna mapan phaduna yumda hanki layeng chathaduna leiriba active case ki masingna lising manga chamapan ga humbutra marini Manipur da ngarang laichar asina mioi nipan leiki dabaga loinana apunba leiki dabagi masing lising amaga chani ga subna mari sukre Bharat ki haksel amasung yaipa yumbal loisangi arang thokiba pau matungina haukiba pung kunmari da leibaga sida laichar asina ngarang mioi chatrit ka kunhumdoi leikidre Aroibada maroiba pau amukhana handaki result da higher secondary mahiroi singna TET porikha phamba yaroi heba waphambo Kasar jila SFI na kanna yaning da bapongdorakre Amsu Lakhipur District Committee na Lakhipur gi MLA Kausik Rai ga unaduna tongan bahiram kaya yauraba wakachero lama pisin kre Class 1 dagi na Class 10 phawbagi OBC amasung SC mahiroi singdagi akaknaba potlam kharagi damak darukhas kauri Jiribam gi mafam da makhata na vaccine kapagi thabak chathari Manipur Laingakna achumba ROP gi order July gi 32 phawbagi manungda thadok piraktrabadi high school amasung higher secondary gi porikha boycott tawraba yai Tokyo Olympic da boxer MC Mary Kom amasung hockey gi Manpreet Singh makhoi anina flag bearer oiragani amasung Assam da ngarang nauna mioi lising ani ga chatrukani fu COVID ki anuba case thengnakre laichar asina positive oibagi chang chada 2.2 oiri Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare